Kotu na biles yangkay ga humdoy gi mifam kaukreng. Pawasi Kangla Pau se dagi laukhatsavaneng. Committee on Tribal Unity Kotu gi General Secretary Lanminlong singsit na makoy gi lol da thokpa chero lamana Kangpokpi District ki Sadar Hill Tusung Filen Mall area gi manungsa na laiba khul yangkay ga humdoy gi public meeting ama Kaithel Manbi Community Hall Sadar Hills ta tha asigi taraga taruki numit jungba pung taraga ni thoi taba matamda meeting ama kaukrei Kotu gi serola duna hai Filen Mall area gi list asida mitay ga koki ga irang laiba khul singda nongdam koki kamu lairak kamu tampak kamu tangang nongpok center nongpok phaijang Hairolen kamu sing Bongban Kholen Mapau Kuki asina chingba atay kuki na namnataba mapam sing mipam asigi list yawring amaromda ningsingba yai handakta UNC Manipur Lengak amasung Ministry of Home Affairs yauna 2016 da District Taret semkhibagi yaning daba utun na layriba sige matangda mipam pangthokduna makata ba mipam mathang tha November taraga mangada Senapati da Trapatay tok pangthokadoriba sige mangoy na mipam asi kaurakpa nay Lisi Priya kangu zamna relief game da layriba mahiroi sing awang bathaki course tamhangadaw pawasi Kangla Pau se dagi laukhatsavanay irang asida thawai na pontha pikraba athauba thaubisingi masa masusing amade relief game da layba mahiroi sing climate and environmental activist Lisi Priya kangu zamna awang bathaki course tamhanduna matik saba miyoy amamam oina ba semgani haina mahangna press ta thadorok ba zero lamada haire khudong saba si selthum gi phibam ka hena fatana layriba imung manung singda phangangadaba nei masigi saruka mawaina mahiroi singda MBBS BDS BSc Nursing GNM ANM BPT BPharm DPharm BSc Optometry BSc MLT BSc OTT BSc Anesthesia Technology BSc Energy Medicine Technology BTech na chingba coursing tamnaba sit ani Orissa gi Bhubaneswar da laiba High Tech Medical College and Hospital amasung High Tech Engineering College ta khaktuna thamlai coursing asi tambada sel amata tingloi mahi tambada sangadaba admission fee amasung tuition fee Lisi Priya Foundation na piga nei mahiroi singna mess fee khaktamak masana thijagadaba nei relief camp da layriba miyoi singi oina de Lisi Priya Foundation na admission amasung tuition fee chada yangkai scholarship oina piraga mahiroi aduna chada yangkai puthoksagadaba nei karigumba mahiroi adugi mama mapa lainga ki thabak tawba oirabade senpham asi foundation asina chada kun khaktama puthokani haire hauzik MBBS amasung BDS ki oina de admission loikhre adubu atai coursing gi oina de tha asigi kuntra fawbada Lisi Priya gi email specialenvoy.istimor@gmail.com natraga Facebook account da contact tawraga form lawba yagani haire